Manipur da ahan boina Omicron case thengnakre lokhatpam thokpa section thorangsing lokhatle mipai ngai oide ke razo Manipur da ahan boina Omicron case ama thengnakre ahan boina Omicron variant positive oirba myo adu Tanzania dagi lakhiba masagi sahi nipunipan rom suraba Imphal West district ki Sagolban Tera yengkhom leiraktegini hairi Iramasigi matang ngasi nungthil lamphel da leiba Directorate of Health ke State Ophthalmic Cell da pawmi singu na bamada Health ke Director ke Razo na pawmi sing da phongdokibada hairiba myo yasi December 13 da Tanzania dagi COVID negative oiduna thoraki matung da bahak tang 12 da Kolkata airport da thungki mathangi tang 13 da Imphal airport da India flight 6A 6014 da Imphal airport da thunglaki mahak hek thungbaga under active surveillance da thamki Patungda December kunda Imphal West ki medical team amana mahaki COVID sample collection ama mahaki yumdagi tauki mathang tangkun ma thoida RT-PCR test tawbada positive oirakpadagi mahaki genome sequencing gidamak lamphel patta leiba Institute of Bioresource and the Sustainable Development IBSD da thaki COVID positive oirabani na hana dagi satharakpa containment zone adu DC na tangkun ma thoidagi lauthoktu na thamlakhi loinana tangkuni thoida mahaka contact tawba mioi loina ma COVID testing tawki loinana home quarantine tawduna thamki matungda mahaka loina ba mioi ahum khakti positive oirakhi matamasida Tanzania dagi halakhiba mioi adudi IBSD tagel pattagi tharkiba aduda mahakasi Omicron positive oire haiba khangbangamki Positive oikiba mioi adu government ki isolation center ama oiriba RD wing da isolate tawduna leiri Positive oiraba mioi ahum adugi sample IBSD da thakre madugi report ngairi loinana COVID positive oire khanglabani na hana dagi lokhotpam thokpa measure sing lokhatuna lagli loinana rapid response team activate tawre testing team activate tawre loinana magi mafam khudimakta leiriba COVID center sing da pawpiduna mathau tawhanaba khangankhre masida miyamna mi paingai oide adubu haijiningbadi hairiba Omicron variant asi hanagi Delta variant dagi transmission asi 3.4 gi changda yamathuna launagali adubu sigandaba ICU da thambagi sang hanthakadaba lainani yamna kiningai leite tawutobu hanagi section pham thokpa COVID approval behavior phajana tobiu mask ningthina upiu hainasu phongdoki atopa pawmana thiba khangdana lakhibi college satri sina phagle Haukiba December kunithoi gi numidang pung 8 makhairom taba matamda sagi sing chaba loiraga thokibadagi thiba khangdana lakhibi masagi chei kullom surabi nupi leisabi ama ngasi asiba hakchang oina phangma ngamkhre asiba hakchang oina phangkhrabi adugi maming khori mayum Nargis Sahinukun apokba Ahmad Ali kawi lilong haurebi makha lekai salam manung dagini mahaki hakchang adu mayumdagi kilometer amarom chatlaga leiba lilong haurebi makha lekai konjilgi Thabal Academy English School Mayagi Imphal Turel Torwalgi ukhong amada sirga leiramba thengnakiwani Laikhidrabi Nargis hauzik lilong haurebi college ta 6th semester exam thakhrabi mehiroini machin manaw tare ki manungda taruk subini thodo duga mari leina imung manungna phongdorokpada thakhargi mamangdagi imung manungi mioi kharagi mobile da message tharaktuna Laikhidrabi nupi masa asiga pau phauna naba honarakhiba laikhre mahak thasi kunithoi de yumdagi thokhraba matung mathang numit ki ayukta phone tawba matamda salamlaba matungda switch off laikhre Misi asiga mari lena JSE ama semkhre Laikhidrabi Nargis ki apokba khori meum Ahmad Ali na phongdorokpada mahaki masanupi mangkhraba matung khongul lina bakan honaki singnaba mobile number adugi mari makhong thiringai seirakta nupi masa asigi asi bakchang oina phangkhibani thogdo asigi achumba langla langjin puthoktuna senari pamioi sing cheirak pibiu haiki Thogdok thokpam da Manipur Police ki DGP P Dongel Thawal District ki SP Jogesh Chandra Hobijam Forensic Science ke expert na singba laktuna yengsinkhre loina na thogdo si bulilong kendra ge MLA Y Antas Khan na penda phongdok paga loina na police na case asibu kupna yengsinduna asumba puthoktuna senari bamioi singi mathakta ain gi serak piu haina appeal tawrakli atopa pawmana Schedule Tribe Demand Committee ki total shutdown ngasi ahingdagi hawragani Schedule Tribe Demand Committee ki convener L Romesh na haikre midaibu Schedule Tribe list da salhanabagi recommendation center da Manipur sarkar na thagadawani haina ngasi deadline nungthil pung 3 phawba pikhrabasu karigumba response amata laktabana ngasi ahing nongyai dagi hayeng numidang pung 3 phawba pung 19 gi oina general strike hawrgani wafam sing asi nungthil thangbai ban khunthok hanbi da leiba STDC gi office ta pawmi sing unabada mahak na phongdokhibani mahangna makha taraduna recommendation thabinaba Manipur sarkar da 2012 ki aroiba part gi taknaduna lakhibani loinana 2017-18 da BJP lengak sida amuk center na tharu hairpadagi recommendation thabinaba Manipur sarkar da taknaduna lakhrabasu hokhiba sahi manga asi adumuk thadana lakhi loinana iho kya sangsin duna lakhre loinana pandemic na maram oiraga matam khara makhoi gi khongjang sing komthok tuna lakhibani hainasu phongdokhi atopa pawmana Chhattisgarh da khuthokna badanu pi mari yauna Naxalite taruk hatkre Chhattisgarh gi Sukma district ta security force ka khut thongna bada nupi mari yauna Naxalite taruk hatkre
ngase ayuk angan bada state atugi Telangana ga lona ba border da operation chathabada khudthong narpadagi nupi mari yauna nexalite taruk adu hatkibani sikhiba sing adugi manungda nexalite ki commander yaurumgani haina phongdorogli atop pawmana Delhi amadi Karnataka da night curfew lauthokle Laibak sida hujik Omicron case wangkhalakhibaga mari leinana Delhi sarkar na ngasi numidang pung 12 dagi horga nongalakpagi ayukki pung 9 phauba night curfew thamkhre Raja da hujik COVID-19 case wangkhalak active case lising amaga chama sukna uhum oirakpadagi curfew du lauthokibani amaronda Karnataka da su hayeng numidang dagi state pumbada night curfew thamkhre atopa pawmana Laibak sida Omicron case samga ga humdrani pan yaure naunu positive case lising taru ka chamga kunthama thoi thengnare lising teret ka chama nipuma thoi phakre Laibak sida hujik phawgi oina no ba COVID variant Omicron case samga ga humdrani pan sure Maharashtra na khwaidigi wanga leiri amarom da laibak sigi oina hukiba pung kunmari da naunu positive case lising taru ka chamga kunthama thoi thengnare pungphama sida lising teret ka chama nipuma thoi naba phaduna discharge tawkre hujik active case lising humdra manga leiri Apunba positive case ahum dasmik mari taret crore naba phakibana ahum dasmik mari ani crore haukiba pung kunmari damioi sahunga tara manga laisat asina lekhidre amaromda hujik phawta leibak sigi oina covid vaccine chamaga nifuma thoi dasmik taret ahum crore kapthoktuna recovery rate mabudran nipan dasmik mari soino lak yaure haina health ministry gi serolda hairi atopa pawmana IOC Imphal Divisional Office Assamda hangna bohona ribasi lenga nga thingna bohona biu O Navakishore Kumja lising amaga chamapan maudra dagi Barak Valley, Nagaland, NC Hill, Manipur, Tripura amadi Mizoram gi circle singda petroleum gi pothok sing pinanabagi Indian Oil Corporation gi Management Center oiriba Imphal Divisional Office Assam gi Tezpur da honglagani haina pause singda yaurlibasi Manipur gi Chief Minister amadi MP singna thingbina bohona biu haina hanagi Chief Secretary oiramba Indian Oil Corporation Petrol Firm Owners gi Advisor o Navigation Haikre Wapam sika sam party dim service station da pam owners singna pangthokwa wakan mifam amaga mari lena phongdokibani Mahangna makha tarduna haikibada sahi kunthra romda Imphal da divisional office oiduna anoba petrol pump kaya hangtokpata natana quality leiba petrol gi pothok sing arapa sing gi district sing da matamatam gi oina aphaba petroleum gi pothok sing piduna lagli tongan ba circle tarukta administration tawduna retail outlet chamaga kunteret lomda thabak tawriba office asi Assam da hongkhrabadi Manipur miyam lengak amadi IOC gi thabak tawriba miyoi singda soba khudongthiba kaya mayok nagani Maruaina National Highway da ban blockade yauna tongan ba crisis kaya tholakpa matamda divisional office asina coordinator oiduna khudongthiba kaya du mayok naduna lagli asigumu khudongthiba kaya si thogandana ba Manipur ki Chief Minister MP Singh amadi mari lena ba miyoi singna Union Petroleum Minister da taksinduna divisional office asi Imphal dagi hongandana bohona biu haiki